Channel asibu miyeng tabiraba punmakpu ahanbamuktada taramna okjari. Video asibu miyeng tabiraba punmakna video asibu like tawbiramu. Channel asibu subscribe tawdriba oirkadi channel asibu su subscribe tawsanbiramu. Ngasigi video asi matang asi tawjaragi. Video asibu loiba phawbatang miyeng tabiyo. Ngasigi ahanba wahang asidi. In the visible spectrum, the color having the shortest wavelength is A. Red, B. Yellow, C. Violet, D. Blue. Midna uba ngamba machusingda khwaidagi atenba wavelength asi karamba machuno. Ahanbada red, anisubada yellow, ahumsubada violet, marisubada blue. Sige anisuba wahang asidi. Mesopotamia is the ancient name of A. Egypt, B. Iraq, C. Turkey, D. Syria. Mesopotamia hairiba asi karamba leibaki mamangayde kauramba mamingno. Ahanbada Egypt, anisubada Iraq, ahumsubada Turkey, marisubada Syria. Ngasigi ahumsuba wahang asidi. When were the high courts established in India? A. 1910, B. 1920, C. 1861, D. 1990. India da karamba matamda high court asi established tawkibage. Ahanbada 1910, anisubada 1920, ahumsubada 1861, marisubada 1990. Matakta panjakriba wahangsing asigi adom-adomgi achumba wahanggi pakhum adu ngasig video ki kamenda sungsoi-soidana pibiramo. Mamanggi video da hangjakhiba wahang ahum. Ahanbada, the Big Bang Theory is related to A. Origin of atom bomb, B. Origin of universe, C. Origin of earth, D. None of this. Hairiba wahang asigi achumba paukumna B. Origin of universe ni. Anisuba wahang da the hormone that regulates blood pressure is A. Insulin, B. Epinephrine, C. Thyroxine, D. Adrenaline. Hairiba wahang asigi achumba paukumna D. Adrenaline. Ahumsuba wahang da who was the first Secretary General of United Nations to get Nobel Peace Prize? A. U Thant, B. Dr. Brutus Ghali, C. Trifle, D. Dag Hammarskjöld. Hairiba wang asigi achumba paukumna D. Dag Hammarskjöld ni. Miyeng tabiriba pumnamukna video asibu like tawbiramu. Channel asibu subscribe tawjiba oiragadi channel asibu su subscribe tawsanbiramu amadi notification bell da nambiyu. Mathangi video amada amuk thengnarasi. Ngasigi oinadi mayam punamakdagi kainabagi athang nijari.